Prime Minister Narendra Modi की विकसित भारत की पांदम यौनरनबा हौदोखिबा संसद खेल महोत्सव 2025 ngasi losinkhrai thoromasi Manipuri Rajya Sabha gi MP Sanajaoba laisemna maru oiba thodang loduna Imphal East ki konung mamangda leiba Sudarshan Bal Vidya Mandir da pangthokhibani thoromasida Olympic silver medalist Saiko Mirabai boxing is saknarab course oiba ibomcha Olympian Thoiba, Olympian Kunjarani, Olympian Chinglen Sana Yauna, Lamdam Asidagi Haukiba, National Amadi International Taki Sana Royamadi, Coursing Sarugyaki, Loran Sarugyaki Sana Royamadi, Coursing the MP Lesham Sana Zawi, Mike Digi, Ikai Kumnava Utki, Loran Thomas Sarugyakiba, Mio Singda, Laikidraba, Levagasiki Prime Minister Oiram Atal Viari Vaspai, Saktamda, Laikatuna Ikai Kumnava Utki, Levaxin Matuna Pangtok with Thoramasi, Estedasiki video conferencing Kutanga. Pangtokpani hariba video conferencing gi khutang aduda laibak asigi Prime Minister Narendra Modi na wa ngangki amromda state asigi oina pangthokiba thoromdana MP lesem Sanajaoba haikibada lakador bekumjal singani niputareta India na British ki mahutagi ningkhat tamkiba chahi cham sugadoribane hiram Hariba Matamasida Indiana Malem the Mangil Thaba Chokot Pelebak Ama Oiner Prime Minister Narendra Modi Pandam Thamlivane Masigama Vixid Varat Haidun Akan Matharan Ka Pakatuna Lakli Masigi Saruka Moina Sansad Khel Mahotsav Hariba Sanaro Singi campaign ase Sahi asigi August Kunma Panda Major Dhyan Changi Mapok Numit Kamari Lane Haudoki Lunana Vixid Varat ki Pandam Pangdan Nabalabago Sigina Singbu Masamo Fan Lane Sana Kona with the Mai Onsen Handanaba Amadi Laibak Kidama Tabak Wahabi Wakalol the Sansad Khel Mahotsav Pangtok Punihana Fondoki Amoram the Toromo to the Sarugaki Basaknara Belam the Masigi Olympian Saiko Mirabai Anita Coast Ibomcha Asina Chingba Sanaro Sing Lamda Basigi Sanaro Singna Laibaka Sigilo River Taudang in Matang the war from Cap Fondok Naki Lorena Haurkli Sanaro Singna Laibak Kanduna Mangin Thana Sananaba Apple Tauki Thoramasda Manipur Lenga ki Director of Youth Affairs and Sports ki Director Mayang Beto Su Sarugyaki